ꯈꯣꯝꯕꯅ ꯏꯁꯥꯅꯧ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯅꯨꯖꯥꯎ ꯑꯣꯏꯕꯤ ꯅꯪꯒꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅ ꯄꯥꯈꯪ ꯑꯩꯒꯤ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯄꯨꯖꯔꯒꯦ ꯁꯥꯃꯨ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯡꯗꯧ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯤꯔꯁꯤ꯫ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯉꯥꯏꯉꯝꯗꯕ ꯇꯧꯕꯤꯅꯨ ꯍꯨꯏꯊꯧ ꯂꯥꯕꯅ ꯆꯤꯐꯦꯡꯕ ꯂꯥꯏꯔꯦꯜ ꯂꯥꯕꯅ ꯌꯥꯋꯣꯟꯕ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯍꯦꯟꯅ ꯃꯤꯇꯥꯖꯩꯌꯦ ꯑꯗꯨꯕꯨ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯒ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯌꯥꯡꯗꯧ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯣꯝꯕ ꯁꯥꯎꯔꯞꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯒ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯌꯥꯡꯗꯧ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯤꯔꯛꯀꯅꯤ ꯑꯗꯨꯅ ꯅꯣꯡꯌꯥꯏꯃꯥꯒ ꯅꯨꯡꯁꯤ ꯃꯤꯆꯥꯟꯅꯗꯨꯅ ꯍꯔꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯒꯦ ꯑꯁꯤꯔꯥ꯫ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯌꯥꯋꯥ ꯑꯗꯨ ꯇꯥꯌꯣꯟꯅꯔꯦ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯀꯨꯝꯍꯩꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯆꯥꯟꯅꯗꯨꯅ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯖꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯏꯔꯥꯡ ꯂꯩꯅ ꯅꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯈꯣꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯁꯥꯅꯧ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯕꯤ꯫ ꯄꯦꯅꯨꯅ ꯄꯟꯊꯧ ꯃꯥꯒꯤ ꯃꯁꯨꯃꯥꯡ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯆꯨꯉꯧ ꯇꯥꯡꯀꯛ ꯑꯍꯨꯝꯅ ꯃꯤꯆꯠ ꯎꯔꯣꯡ ꯈꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯈꯣꯏꯗꯥꯅ ꯂꯦꯡꯖꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯄꯔꯦꯡꯗꯣ ꯃꯥꯟꯖ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯅꯤꯡꯉꯤꯗꯣ ꯅꯨꯡꯁꯤꯕ꯫ ꯈꯣꯝꯕ ꯅꯨꯡꯁꯤꯅ ꯏꯁꯥꯅꯧ ꯌꯦꯡꯉꯨ ꯀꯣꯔꯧ ꯃꯥꯁꯨ ꯃꯊꯣꯛꯂꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ꯫ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯇꯨꯔꯦꯜ ꯂꯥꯏꯖꯁꯨ ꯆꯦꯟꯊꯔꯤ ꯃꯥꯒꯤ ꯄꯟꯊꯨꯡ ꯇꯝꯅ꯫ ꯈꯣꯝꯕꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯍꯥꯛꯇꯤ ꯄꯥꯈꯪ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯔꯣꯏ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯄꯦꯅꯨꯅ ꯁꯥꯕꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯁꯥꯏꯅꯣꯜꯂꯛꯇ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯁꯤꯡꯉꯦꯟ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯦ ꯅꯤꯡꯉꯣꯜ ꯑꯩꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯄꯥꯈꯪꯒꯤ ꯃꯣꯂꯥꯡꯈꯥꯗ ꯊꯝꯕꯤꯌꯨꯀꯣ ꯂꯣꯌꯨꯝꯕ ꯅꯨꯡꯁꯤꯅ ꯅꯥꯆꯣꯝ ꯑꯗꯨ ꯄꯤ꯫ ꯈꯣꯝꯕꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯊꯣꯉꯥꯗꯤ ꯃꯣꯂꯥꯡꯈꯥꯗ ꯅꯠꯇꯦꯗꯣ ꯄꯥꯈꯪ ꯑꯩꯒꯤ ꯊꯨꯞꯂꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯊꯝꯖꯒꯦꯅꯦ ꯄꯥꯝꯃꯨꯕꯤ꯫ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅ ꯆꯥꯅ ꯆꯠꯈꯤ꯫ ꯁꯣꯝꯗ ꯂꯝꯕꯤꯗ ꯇꯣꯅꯨꯅ ꯃꯣꯏꯔꯥꯡꯗ ꯆꯠꯀꯗꯧꯕꯒꯤ ꯊꯧꯔꯛꯄꯗ ꯃꯊꯟꯇ ꯉꯥꯡꯖꯩ ꯃꯣꯏꯔꯥꯡꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯆꯠꯅꯤꯡꯈ꯭ꯔꯦꯗ ꯏꯇꯣꯝꯇ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯒ ꯆꯠꯃꯤꯟꯅꯁꯤꯒꯦ ꯏꯇꯥꯎ ꯃꯨꯕ ꯍꯧꯒꯦ꯫ ꯍꯣ ꯏꯇꯥꯎ ꯃꯨꯕꯧ꯫ ꯃꯨꯕꯅ ꯍꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯇꯣꯅꯨꯅ ꯑꯃꯨꯛ ꯅꯇꯥꯎ ꯇꯣꯅꯨꯅꯦ ꯃꯣꯏꯔꯥꯡ ꯆꯠꯂꯨꯁꯦ꯫ ꯃꯨꯕ ꯃꯅꯨꯡꯗꯒꯤ ꯍꯣ ꯑꯩꯗꯤ ꯆꯠꯆꯔꯔꯣꯏꯌꯦ ꯅꯆꯟꯅꯨꯄꯤ ꯉꯝꯗꯗꯨꯅ ꯂꯩꯕꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯤꯌꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯊꯟꯗ ꯆꯠꯄꯤꯔꯨꯔꯣ꯫ ꯇꯣꯅꯨ ꯁꯥꯎꯅ ꯏꯌꯥ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣꯁꯦ ꯉꯔꯥꯡꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯃꯉꯥꯏꯔꯤ ꯑꯗꯨꯒ ꯍꯦꯔꯥ ꯅꯆꯟꯅꯨꯄꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯏꯇꯥꯎ ꯅꯊꯟꯗ ꯆꯠꯂꯣ ꯀꯥꯏꯅ ꯑꯩ ꯀꯅꯥꯒ ꯆꯠꯃꯤꯟꯅꯁꯤꯒꯦ? ꯍꯩ ꯑꯥꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯐꯨꯕ꯭ꯂꯥꯒꯤ ꯃꯥꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯐꯔꯦꯗ ꯑꯩ ꯃꯥꯒ ꯆꯠꯃꯤꯟꯅꯍꯧꯔꯒꯦ꯫ ꯃꯁꯤꯒꯤ ꯑꯍꯜꯁꯤꯁꯨ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯆꯩꯁꯨ ꯑꯃꯒ ꯀꯣꯛ ꯀꯣꯛ ꯆꯠꯄꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯄꯣꯠꯅꯤ꯫ ꯃꯥꯗꯤ ꯂꯝꯕꯤ ꯇꯦꯟꯍꯟꯕ ꯂꯩꯋꯥꯁꯨ ꯍꯩꯕꯅꯤ ꯑꯩ ꯃꯥꯕꯨ ꯐꯪꯅꯕ ꯇꯥꯟꯅꯒꯦ꯫ ꯅꯤꯡꯁꯥ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯆꯦꯟꯈꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦꯍꯦ ꯏꯌꯥ ꯅꯪꯒꯤ ꯅꯆꯥꯗꯣ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯑꯒ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯒꯦ ꯍꯥꯏꯔꯃꯛꯇꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯕ ꯑꯁꯤꯕꯨ ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯗꯦꯗ ꯃꯐꯝ ꯃꯇꯝ ꯈꯪꯗꯕ ꯁꯥꯔꯗꯅ ꯍꯩ꯫ ꯃꯊꯟꯇ ꯁꯥꯎꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯇꯣꯅꯨ ꯑꯃꯨꯛꯁꯨ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯜꯅꯤꯗ ꯄꯥꯈꯪ ꯑꯩꯕꯨ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯂꯥꯏ ꯈꯣꯏꯔꯝꯕꯤꯒꯦ ꯍꯥꯏꯅ ꯁꯤꯕꯨ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯥꯝꯅꯤ ꯅꯨꯄꯤꯅ ꯈꯔꯒ ꯌꯥꯗꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯣ ꯏꯄꯨ ꯑꯩꯅꯦ꯫ ꯍꯅꯨꯕ ꯑꯗꯨ ꯂꯦꯞꯄꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯇꯣꯅꯨꯅ ꯍꯣ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯍꯅꯨꯕ ꯑꯗꯨ ꯍꯦꯔꯥ ꯑꯇꯣ ꯍꯧꯖꯤꯛꯐꯥꯎ
Uti thongba chaidanabu mafam maram chadana yensang hangba saridana. Tonuna thida napangba sidia sonthangna na hairakpa wani. Hanuba aduna amuk ato palgane sagol hawaiga uti thongba nabena phalap yengaga inakta phambanido aina laukhatpa phajana laukhatpa yai hi ato nabena bu thongabadine laija ising phawba khohi muk thumido. Tonu manakong mayada sangsilaga ho karaida chatkadawribano haibane. Hanuba aduna ihe aidi maiba kauba laiboy ninguredana ha ahal oirakpa haiba sidine ifa phajabam leiteda napu aise mapu sana konungda chatlibanine natene nangbu kadaida chatkidawribano ne tonu nangbo. Tonu na ipu aisu moirangda chatke tawbanido isu ipu chatminarasi ipudi ahal oirabanina hi honba waragani ai honge se hi asida kakhatpiro ipu. Hida mabani kakhatli hi holi ipu loktak yaida satliba tharu thambal tharik tha haikak mapal amadi kambang mapal asigi manam sing asi onthokna nungsikhreda ko ipu. Hanuba aduna hairang lairang pumnamak manam nungsirabadi mahausana ahawba mahai pangadawbani masak matau phajaba wangang sangang phajaba imungdagi thorakpa masadi adumak leibak macha tagadawbani ko. Tonu noaga as ipugi watasidi nungai he ado ipu ai wa amata hangjagedana. Ahal adu nungsina karino hangune. Tonuna hana semba kona loiba aduga amana anina ahumni hariba asibu kari haribano ipu. Hanuba aduna nungsida hana semba kona loiba haibadine taibang miyoibada natana sanga pumnamaki kok lurel asibunido akupa waridi kona hairage. Aduga amana anina ahumni haibadi ko munna taw. Ama haibadi panthau bunido ani haibana palem buni ahum suba haibadi palem panthau anigi macha aikhoi bunido. Arapada nga phaba phabi singi isai sakpa langba makhol tai. Tonuna amoksu ipu asum chatna ipu dagi wari watai khajikta taja hogebu yagadra ipu. Hanuba adu nungsida hangadawbani ko laipung yakaba yoduna ahal laman singi manakta phamduna ne wari watai hangjinba lepa yade ko. Mingonda hangba khak ikai ganu karino nangna hange hairibabu hangu. Tonuna aikhoigi palem panthau hairiba asibu kanano kari haina laugadage amukta takpiyuba ipu. Hanuba aduna nungsida isugi wahang asidi se ipu haige munna tawko palem panthau ani asidine malem taibang panbabu sembiriba mapu aduga chap manaido. Amana mitna udaba mapu amana ne mitna uba aikhoibu sembiba mapu ni haiba aikhoina yamna luna tawbigadawbani ko. Aduna palem panthau ani na yaningdaba amadi nungaitaba haiba ase taibang mapuna yadabaga chap manai. Palem panthau ani na yadaba machadi mamanaba sayeng thengnaba pambom nganglarakpa matamdane samu maithiba ikai phiruk khumgani ko. Tonu fingna aina yum panba khangriba si aibu pokpiba palem panthau anina sauduna tawribra adu oibirabadi ipo ai hayeng makhai palem panthau anina yadaba thabak amata tawzararoi. Hanuba adu thida ngawba sidi yengone he palem panthau anigi mafamdane akhaba midyeng amadi ayakpa wahai sijina phade ko. Macha oiba aikhoise palem panthau anina onthokna wana karida soikhigedagi haiduna laklido phihing nungdagi nauna macha aikhoigi damaktane yamna wajaraklabani. Aduna palem panthau anibu nungsina luna tawbigadawbani ko. Tonuna mo ipu palem oiva singna
ꯐꯤꯍꯤꯡꯅꯨꯡꯗꯒꯤ ꯍꯧꯅ ꯂꯥꯛꯂꯤꯗꯨ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨꯕ꯫ ꯍꯅꯨꯕ ꯑꯗꯨꯅ ꯁꯦ ꯋꯥꯔꯤ ꯑꯗꯨ ꯏꯄꯥ ꯁꯝꯅ ꯂꯤꯔꯒꯦ ꯇꯥꯔꯣꯀꯣ꯫ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯇꯧꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯤ ꯁꯂꯥꯏꯔꯦꯜꯅ ꯉꯥꯅ ꯂꯪꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯅꯦ ꯃꯔꯤꯛ ꯈꯔꯗꯪ ꯂꯧꯊꯣꯛꯇꯨꯅ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯂꯩꯄꯥꯛ, ꯑꯇꯤꯡꯉꯥ, ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯃꯛ ꯂꯦꯞꯇꯨꯅ ꯅꯨꯃꯤꯠ ꯃꯃꯤꯡ ꯃꯊꯥ ナꯏꯅ ꯂꯣꯏꯗꯝ ꯊꯥꯗ ꯊꯥꯔꯛꯂꯦ ꯄꯤꯔꯛꯂꯦ ꯍꯥꯏꯕꯒꯤ ꯊꯥ ꯀꯧꯏ꯫ ꯍꯤ ꯍꯣꯟꯕꯒꯤ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯇꯣꯅꯨ ꯉꯛꯅ ꯏꯄꯨ ꯉꯥꯅ ꯂꯪꯅ ꯂꯩꯔꯤꯕ ꯃꯔꯤꯛ ꯑꯗꯨ ꯀꯅꯥꯅꯣ, ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ ꯏꯄꯨ? ꯍꯅꯨꯕ ꯑꯗꯨꯅ ꯏꯍꯦ ꯇꯣꯅꯨ, ꯅꯪ ꯑꯁꯤꯅ ꯄꯦꯊ ꯍꯪꯕꯁꯤꯅ꯫ ꯃꯗꯨꯗꯒꯤꯅꯦ ꯈꯣꯌꯨꯝ ꯁꯤꯗꯕꯅ ꯍꯥꯏꯔꯛꯏ, ꯍꯦ ꯂꯣꯏꯗꯥꯝ ꯊꯥꯖ ꯅꯍꯥꯛꯇꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯣꯏꯔꯤꯕ ꯅꯤꯉꯣꯟꯗ ꯊꯥꯔꯤꯕ ꯃꯔꯨ ꯆꯥꯔ ꯑꯁꯦ ꯅꯍꯥꯛꯅ ꯊꯥꯁꯤꯡ ꯆꯍꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯑꯉꯥꯡ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯅꯕ ꯌꯥꯅꯕ ꯂꯦꯞꯄꯤꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪꯕꯨ ꯇꯥꯛꯄꯤꯔꯕꯗ ꯊꯥ ꯑꯣꯏꯕꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯦ ꯃꯄꯨ ꯁꯤꯗꯕꯋꯣ, ꯅꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯒꯗꯒꯦ? ꯇꯦꯡꯕꯥꯟꯕ ꯃꯄꯨꯅ ꯍꯥꯏꯔꯛꯏ, ꯊꯥ ꯂꯩꯃꯔꯦꯟ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯃꯍꯤꯔꯦꯜ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛꯀꯨꯝꯕ ꯑꯃ ꯌꯥꯎꯕꯅꯤ꯫ ꯇꯣꯅꯨ, ꯑꯗꯨꯗꯒꯤ ꯀꯝꯗꯧꯔꯕ ꯏꯄꯨ? ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯁꯤꯒꯗꯧꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯣꯅꯦ꯫ ꯍꯅꯨꯕ ꯑꯗꯨ ꯅꯣꯛꯅ ꯏꯍꯦ ꯃꯁꯤꯗꯤꯕꯀꯣ, ꯍꯣ ꯁꯤꯅꯤꯡꯂꯒꯅꯦ ꯂꯣꯛꯇꯥꯛ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯔꯣ ꯍꯦꯛ꯫ ꯃꯄꯨꯒꯤ ꯆꯤꯟꯒꯣꯏ ꯃꯌꯥꯇꯪ ꯅꯤꯡꯊꯤꯖꯕꯕꯨ ꯇꯥꯖꯔꯕꯗꯅꯦ ꯃꯥꯂꯦꯝ ꯃꯃꯥ ꯂꯩꯃꯔꯦꯜ ꯑꯣꯏꯕꯤ ꯊꯥꯅ ꯊꯥꯁꯤꯡ ꯀꯨꯝꯁꯤꯡ ꯉꯝꯅ ꯁꯦꯝꯂꯒꯅꯦ ꯅꯤꯡꯊꯤ ꯀꯣꯜꯂꯗꯨꯅ ꯊꯝꯂꯦ꯫ ꯑꯁꯨꯝꯅ ꯑꯣꯜꯂꯛꯄ ꯊꯥꯁꯤꯡ ꯀꯨꯝꯁꯤꯡ ꯁꯨꯔꯕꯗ ꯂꯣꯏꯗꯥꯝ ꯊꯥꯅ ꯊꯕꯥꯗ ꯁꯤꯟꯅꯔꯦ꯫ ꯇꯣꯅꯨꯅ ꯑꯃꯨꯛ ꯊꯥꯅ ꯊꯕꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕ? ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯔꯝ ꯇꯧꯔꯕ ꯏꯄꯨ? ꯍꯅꯨꯕ ꯑꯗꯨꯅ ꯏꯍꯦ ꯃꯁꯤꯗꯤ ꯃꯗꯨꯗꯒꯤ ꯊꯕꯥꯅ ꯑꯃꯨꯛ ꯁꯖꯤꯛꯇ ꯁꯤꯟꯅꯔꯛꯂꯦ, ꯁꯖꯤꯛꯅ ꯑꯃꯨꯛ ꯑꯣꯛꯄꯤꯔꯣꯏꯗ ꯁꯤꯟꯅꯔꯦ, ꯑꯣꯛꯄꯤꯔꯣꯏꯅ ꯇꯥꯎꯍꯨꯏꯔꯦꯡꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦ, ꯇꯥꯎꯍꯨꯏꯔꯦꯡꯅ ꯑꯃꯨꯛ ꯃꯄꯨꯒꯤ ꯊꯧꯗꯥꯈꯣꯜ ꯀꯥꯏꯗꯅꯕ ꯇꯥꯏꯕꯪ ꯄꯟꯊꯧꯗ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯑꯅꯤꯕꯨ ꯄꯟ ꯑꯣꯏꯅ ꯑꯁꯨꯝ ꯍꯥꯏꯅ ꯁꯤꯟꯅꯔꯛꯂꯦ, ꯇꯦꯡꯕꯥꯟꯕ ꯃꯄꯨꯒꯤ ꯏꯔꯦꯝ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯩꯅ ꯄꯥꯟꯅꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥꯕꯨ ꯏꯄꯟ ꯄꯥꯟꯊꯧ ꯍꯥꯏꯅ ꯀꯧꯕꯅꯤꯗꯣ꯫